Yaithibi Loukolda Pambeina Luchingba UNLF na case Amattaga mari Leinana Mee Kouba Leite pawasi ngasi nungthil phongkhiba pawnil khol pawsiadagi lokhatjabane Yaithibi Loukolda leiriba UNLF ki base camp asida party na case Amattaga mari Leinana Mee Kouba Leite maram asina mafam asida kanagumba miyoi amana party gi ming sizinaduna case ka mari Leinana kaurakpa taravade chatpiganu haina Pambeina Luchingba UNLF ki media coordinator Charairongba Thoksomna khuyek piduna thokpa cherol amana phongdorokle cherol aduna makha taraduna hai Manipur gi mayon lamba made khungangi laikai da selthum tungsinba oina imung manung amamam gi natraga laikai gi chawkhat khongthang gi damak miyamna sathariba marup tawbada UNLF Pambeina Luchingba na thingba thamba amata leite kanagumba singna party gi ming sizinaduna Yaithibi Loukolda case ki Mee Kouraklavade natraga party gi ming sizinaduna marup thinglaklavade khudakta party da paw pibirao madugi mathau taba thabak party na lokhatchagani hainasu cherol aduna makha tarakle Chief Minister Biren na Rajnath Yaona Center gi Luchingbasing Unaduna Manipur gi Matangda Khannakhre pawasi ngasi nungthil phongkhiba pandam pawsiadagi lokhatchabane Chief Minister Nongthongbam Biren na ngasi Union Defense Minister Rajnath Singaga Parliament House da Unaduna Manipur gi hojik oiriba phibam asigi matangda kumna khanakhibaga loinana Chief Minister na Union Transport Minister Nitin Gadkari amasung Union Railway Minister Aswani Vaishnogasu unaduna Manipur da paikhaliba National Highway Project amadi Rail Project ki matangda Khannakhre haire Prime Minister Narendra Modi na chair lauduna ngasidagi pangthokadaba Chief Minister singi oiba Niti Ayog Conference ta saruk yanaba Chief Minister Nongthongbam Biren Delhi da leiribane Mahangna Delhi da leiriba sigi khudong chaba lauraga center gi Luchingbasing unakhibane Chief Minister Nongthongbam Biren na mahaki Facebook page ta thadorokpa warolda ngasi Union Defense Minister Rajnath Singaga Parliament House ta unaduna Manipur gi hojik leiriba issue asigi matangda kupna Khannakhre unabadu da Defense Minister na Manipur gi oiriba phibam center laingang na kumna yengsilli amade athuba matamda mahausa gi phibam da hanjilangnaba akanba thabak laukhatle haibagi thajaba pirakhi haire Union Defense Minister ga unabadu da Central Armed Force na occupy tawduna leiriba Koirengai Airfield State Government ta sinabagi thabak athuba matamda paikhat pinabasu taksin khi haire tungda Chief Minister Nongthongbam Biren na Union Transport Minister Nitin Gadkari ga unaduna Manipur da paikhaliba National Highway Project singi thabak khumang yangsin na paikhanaba khanakhi haire Chief Minister N Biren na mahaki Facebook page ta thadorokba warol aduda mahangna ngasi Union Railway Minister Aswani Vaishnogasu unaduna hojik paikhaliba Imphal Jiribam Railway Project asigi matangda khanabaga loinana none khaupum phawbagi oina railway gi thabak athuba matamda loisinbaga loinana athuba matamda Jiribam dagi Imphal phawba rail service ki thabak haunaba khanakhi haire loinana ahan bagi oina none district ki khongsang railway station phawba food grain sing pusilaki badugi damak Union Railway Minister Chief Minister na thagatpa phongdokhi haire CM office tagi fangba pawgi likhun amagi matungin na Chief Minister N Biren na Delhi da leiringai asida Prime Minister Narendra Modi ga unaraba yai haire karigumba unaba tarabade mamang sahigi May 6 dagi Manipur da irang hek thorakpadagi Chief Minister na Prime Minister ga unaba hanba oigadawriba ne ngasi dagi hawduna pangthokadawriba Central Government ki official sing saruk yagadawriba amadi Chief Minister sing su yawgadawriba Niti Ayog Conference aduda tongan ba isu kaya gi matangda khanabaga loinana chawkhat thaurangi wafam singsu khanagane Chief Minister Nongthongbam Biren gi khongsat aduda state ki maruoiba official singsu loinakhe